ꯊꯣꯏꯗꯤꯡꯗꯤ ꯃꯌꯥꯝ ꯍꯥꯞꯇꯣꯏꯔꯣ ꯁꯦ ꯌꯦꯡꯉꯁꯦ ꯀꯌꯥꯝ ꯉꯥꯔꯤ ꯃꯦꯠꯄ ꯂꯩꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯆꯥꯗꯣꯏꯅꯦ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯆꯥꯕꯤꯔꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯆꯥꯖꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯣꯏꯔꯒꯦꯀꯣ ꯁꯤꯡꯖꯨꯁꯦ ꯁꯨꯕ ꯍꯥꯏꯕꯅ ꯅꯣꯏ ꯃꯣꯔꯣꯛꯁꯤꯗ ꯂꯩꯔꯦ ꯉꯥꯔꯤ ꯃꯣꯔꯣꯛ ꯁꯨꯕ ꯃꯦꯠꯄ ꯃꯣꯏ ꯃꯈꯥꯒꯤ ꯐꯦꯟꯁꯦ ꯁꯤꯇꯥꯟ ꯇꯥꯗ꯭ꯔꯣ ꯄꯥꯐꯣꯔ ꯂꯩꯅꯦ ꯃꯌꯥꯝꯁꯤꯅ ꯄꯥꯐꯣꯔꯒꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯂꯩ ꯄꯥꯐꯣꯔ ꯃꯌꯥꯝꯁꯤꯗ ꯊꯣꯏꯗꯤꯡ ꯂꯩꯔꯦ ꯊꯣꯏꯗꯤꯡ ꯀꯣꯟꯅꯔꯔꯣꯏꯁꯤꯗꯤ ꯊꯣꯛꯄꯅꯤꯍꯦ ꯑꯩꯅ ꯇꯧꯔꯦ ꯕꯦꯁꯟ ꯂꯩꯔꯦ ꯋꯥꯎ ꯃꯌꯥꯝ ꯂꯥꯁꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯈ꯭ꯔꯖꯥꯠꯅꯤ ꯂꯥꯁꯤꯗ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯂꯥ ꯌꯥꯝ ꯂꯩ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯗꯤ ꯈꯪꯗꯦ ꯈꯪꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯂꯥꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯋꯥꯎ ꯇꯤꯟ ꯌꯣꯠꯂꯦ ꯑꯩꯗꯤ ꯁꯩꯇ ꯋꯥꯎ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟꯁꯨ ꯈꯔ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯆꯥꯖꯔꯛꯑꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯖꯔꯛꯀꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯃꯣꯔꯣꯛ ꯁꯥꯍꯟꯗꯦ ꯑꯩ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯗꯦꯅ ꯑꯗꯣ ꯃꯣꯔꯣꯛ ꯑꯃꯨꯛ ꯆꯤꯛꯅꯤꯡꯕꯅ ꯕꯣꯔꯥꯅꯦ ꯇꯤꯜꯍꯧꯒꯤ ꯕꯣꯔꯥꯅꯦ
ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯕꯅꯤꯅ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯊꯣꯏ ꯌꯥꯝ ꯆꯥꯔꯦ ꯀꯜꯂꯦ ꯂꯩꯒꯤ ꯄꯥꯐꯣꯔꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯆꯥꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯒ ꯑꯃꯨꯛ ꯄꯨꯂꯞ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ